ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯔꯛꯂꯤ, ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯍꯥꯞꯂꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯤꯁꯁꯨ ꯄꯤꯖꯒꯦ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯥ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯖꯤꯛ ꯆꯣꯟꯊꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯆꯥꯛꯀꯧꯕꯒꯤ ꯋꯤꯁ ꯄꯤꯖꯔꯤ꯫ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯇꯨ ꯑꯣꯜ ꯃꯥꯏ ꯕ꯭ꯌꯨꯇꯤꯐꯨꯜ ꯁꯤꯁꯇꯔꯁ꯫ ꯃꯊꯪ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯃꯇꯝ ꯆꯥꯅ ꯋꯤꯁ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯥꯄꯜ ꯆꯥꯎꯕꯤꯅꯤ ꯂꯟꯁꯅꯥ, ꯑꯁꯥꯎ ꯑꯔꯝꯗ ꯉꯥꯎꯕꯤ ꯂꯟꯁꯅꯥꯅꯤ꯫ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤ ꯁꯥꯗꯅ ꯅꯥꯄꯜ ꯑꯃꯗ ꯃꯨꯛꯂꯒ ꯍꯤꯡꯂꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯐꯤ ꯌꯣꯟꯕꯤ ꯊꯣꯏꯅꯨꯅ, ꯂꯟꯁꯅꯥ ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯆꯥꯛꯀꯧꯕꯗꯁꯨ ꯐꯤ ꯑꯍꯟꯕ ꯑꯃ ꯂꯩꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯐꯤ ꯂꯩꯔꯨꯁꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯗ ꯏꯃꯥꯅ ꯏꯄꯥꯅ ꯍꯥꯞꯄꯤꯔꯛꯄ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯍꯟꯕ ꯐꯤ ꯑꯃꯇ ꯍꯦꯛ ꯂꯩꯔꯒ ꯏꯟꯕ ꯐꯪꯗꯦ꯫ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯔꯥꯅꯤ ꯐꯤ ꯁꯤꯟꯗꯨꯅ ꯏꯜꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗ ꯂꯩꯕꯒꯤꯅꯤ ꯏꯕꯦꯝꯃ꯫ ꯅꯪ ꯅꯔꯥꯏꯕꯛ ꯐꯩꯀꯣ, ꯅꯪꯅ ꯊꯣꯏꯕꯗ ꯂꯩꯕꯁꯦ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨ ꯂꯟꯁꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯍꯥꯛ ꯅꯥꯄꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯂꯩꯁꯤꯟꯕꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯩ꯫ ꯑꯗꯨꯅ ꯊꯣꯏꯅꯣꯒꯤ ꯋꯥꯗꯨꯗ ꯁꯥꯎꯔꯞꯅ ꯈꯨꯝꯃꯤ꯫ ꯊꯣꯏꯅꯣ, ꯅꯪꯒꯤ ꯋꯥꯗꯣ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯆꯤꯟꯗꯨꯗꯒꯤ ꯄꯟꯒꯅꯨ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯦꯜ ꯐꯅ ꯄꯥꯏꯔꯁꯨ ꯃꯍꯥꯛꯇꯤ ꯆꯍꯤ ꯌꯥꯝꯂꯕꯅꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯍꯜꯂꯤꯕ ꯍꯅꯨꯕ ꯃꯉꯣꯟꯗ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯕꯤꯔꯤꯁꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ, ꯑꯩꯒꯤ ꯅꯠꯇꯦ, ꯁꯤ ꯈꯪꯖꯤꯜꯂꯨ꯫ ꯊꯣꯏꯅꯣ ꯃꯆꯤꯟꯗꯤ ꯌꯥꯝꯅ ꯈꯨꯝꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯗꯦ, ꯃꯔꯝꯗꯤ ꯊꯣꯏꯅꯣ ꯂꯟꯁꯅꯥꯗꯒꯤ ꯁꯦꯜ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯏ꯫ ꯂꯟꯁꯅꯥ ꯃꯥꯕꯨ ꯊꯥꯒꯠꯁꯤꯟꯅꯔꯒ ꯁꯤꯡꯗꯕꯁꯨ ꯍꯦꯛ ꯌꯥꯎꯏ꯫ ꯂꯟꯁꯅꯥ ꯃꯉꯣꯟꯗꯒꯤ ꯈꯔ ꯈꯦꯇꯣꯛꯂꯤꯕ ꯑꯣꯏꯕꯅ ꯊꯣꯏꯅꯣ ꯃꯥꯗꯤ ꯂꯟꯁꯅꯥꯅ ꯍꯥꯃꯦꯡꯅ ꯅꯣꯛꯄ ꯐꯖꯩ ꯍꯥꯏꯔꯁꯨ ꯑꯗꯨꯃꯛ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤ꯫ ꯂꯟꯁꯅꯥ ꯑꯃꯗꯤ ꯊꯣꯏꯅꯣ ꯀꯩꯊꯦꯜꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯑꯄꯥꯝꯕ ꯔꯥꯅꯤ ꯐꯤ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯊꯣꯏ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯇꯨ ꯃꯆꯥ ꯊꯥꯛꯄ ꯑꯣꯏꯕꯅ ꯏꯃꯨꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ꯫ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯃꯌꯣꯟ ꯁꯅꯥ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯕꯗ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯂꯤ꯫ ꯃꯌꯣꯟ ꯁꯅꯥꯅ, ꯃꯈꯣꯏ ꯇꯥꯆꯧ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯏꯕꯦꯝꯃꯒꯤ ꯀꯔꯤ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯉꯜꯂꯤꯉꯩꯗ ꯈꯟꯅꯍꯧꯕꯅ ꯐꯩ꯫ ꯅꯛꯁꯤꯜꯂꯛꯂꯕꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯃꯇꯥꯁꯤꯗ ꯆꯥꯛꯀꯧꯕ ꯉꯝꯗꯕꯁꯨ ꯌꯥꯏ꯫ ꯗꯈꯤꯅꯥꯒꯤꯔ ꯅꯪꯅ ꯈꯟꯅꯁꯤ ꯍꯥꯏꯔꯤꯁꯦ? ꯃꯥꯅꯤ, ꯃꯃꯥꯡꯗꯁꯨ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃꯒ ꯈꯛ ꯇꯧꯏ ꯍꯥꯏꯗꯅ ꯏꯕꯦꯝꯃꯅ ꯂꯧꯕ ꯉꯝꯂꯣꯏ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯍꯥꯏꯗꯅ ꯀꯞꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯤꯠ ꯑꯗꯨꯃꯛ ꯎꯔꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯀꯔꯤꯅꯣ ꯃꯁꯛ ꯊꯣꯛꯄ ꯄꯣꯠꯁꯛ ꯑꯃꯗꯤ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯅꯨꯄꯤ, ꯏꯆꯜꯅꯤ, ꯀꯔꯤꯒꯤꯗꯤ ꯃꯁꯛ ꯊꯣꯛꯄ ꯄꯣꯠꯁꯛ ꯄꯤꯅꯤꯡꯂꯣꯏꯗꯒꯦ? ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ ナꯕꯗ ꯄꯨꯕꯒꯤ ꯁꯦꯜ ꯐꯥꯎꯕ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ꯫ ꯄꯥꯕꯃꯨꯛ ꯅꯥꯁꯤꯜꯂꯛꯂꯦ, ꯁꯦꯜ ꯆꯪꯕ ꯌꯥꯕ ꯆꯪꯂꯒ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯒꯤ ꯄꯨꯔꯤꯕ ꯁꯦꯜꯁꯤꯡꯗꯨꯗꯤ ꯁꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯤꯒꯤ ꯁꯦꯜꯁꯤꯡꯁꯦ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯏꯆꯜ ꯑꯃꯈꯛ ꯌꯥꯎꯕꯗꯨꯒꯤ ꯃꯅꯤꯡ ꯐꯥꯎꯕ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯅ꯫ ꯑꯩꯗꯤ ꯍꯟꯗꯛ ꯆꯥꯛꯀꯧꯕꯒ ꯑꯝꯇ ꯂꯥꯛꯂꯔꯣꯏ ꯀꯧꯔꯅꯨ ꯍꯥꯏꯔꯝꯂꯕꯅꯤ ꯅꯍꯥꯟ ꯌꯨꯝ ꯆꯠꯄꯗ꯫ ꯀꯔꯤꯒꯤ ꯅꯪꯗꯤ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗꯣꯔꯤꯕ? ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯉꯣꯜꯁꯤꯡꯒꯤ ꯀꯨꯝꯍꯩꯅꯤ꯫ ꯅꯪꯁꯨ ꯀꯨꯝꯍꯩ ꯑꯁꯦ ꯁꯔꯨꯛ ꯌꯥꯒꯗꯧꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛꯀꯥꯟ ꯄꯣꯠꯇꯥꯡ ꯆꯩꯇꯥꯡꯁꯤꯗꯅꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅꯒ ꯄꯣꯠ ꯆꯩ ꯑꯊꯨꯝ ꯑꯍꯥꯎ ꯂꯩꯔꯒ ꯆꯥꯛꯀꯧꯕ ꯆꯠꯄ ꯉꯝꯕ ꯍꯧꯅꯗꯦ꯫ ꯏꯕꯦꯝꯃꯁꯨ ꯂꯥꯛꯇꯣꯏꯅꯤꯅ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯍꯟꯗꯛꯀꯤꯁꯤꯃꯗꯤ꯫ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯑꯆꯥ ꯑꯊꯛ ꯇꯦꯛꯇꯕ ꯃꯈꯩ ꯄꯨꯔꯒ ꯆꯠꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯩ ꯆꯥꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ, ꯃꯣꯏ ꯇꯥꯆꯧꯁꯨ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯩꯁꯨ ꯏꯆꯦ ꯂꯇꯥꯅ ꯉꯟꯅ ꯂꯥꯛꯑꯣ ꯐꯤ ꯁꯨꯒꯗꯧꯕ ꯌꯥꯝ ꯂꯩꯌꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯩꯁꯨ꯫
ꯂꯟꯁꯅꯥꯒ ꯌꯨꯝꯊꯪꯅꯔꯤꯕ ꯑꯌꯦꯡꯕꯤ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯟꯁꯅꯥ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ, ꯂꯟꯁꯅꯥ ꯏꯕꯦꯝꯃ, ꯆꯥꯛꯀꯧꯕ ꯃꯌꯥꯒ ꯌꯧꯁꯤꯜꯂꯛꯄꯁꯤꯗꯤ ꯃꯊꯥ ꯑꯗꯨꯝ ꯁꯥꯏꯗ, ꯅꯣꯏ ꯇꯥꯗꯨꯅ ꯁꯦꯜꯒ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯇ꯭ꯔꯦ, ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯀꯥꯁꯦ ꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯦ, ꯏꯕꯨꯡ ꯑꯍꯨꯝꯗꯨꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯦ, ꯑꯗꯒꯤ ꯗꯈꯤꯅꯥ ꯐꯪꯉꯤ ꯑꯆꯧꯕ ꯉꯥꯛꯇꯅꯤ, ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯞꯂꯛꯂꯤꯕꯁꯦ, ꯃꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯧꯔꯛꯂꯒ ꯑꯩꯅ ꯄꯣꯠ ꯀꯌꯥꯝ ꯄꯨꯗꯕꯤ ꯆꯠꯄꯗꯣ ꯌꯥꯝ ꯇꯜꯂꯦꯕ, ꯅꯪꯗꯤ ꯄꯣꯠꯁꯦ ꯌꯥꯝ ꯄꯨꯗ꯭ꯔꯁꯨ ꯌꯥꯅꯤ, ꯃꯃꯥꯡꯗꯁꯨ ꯐꯅꯦꯛ ꯑꯃꯈꯛ ꯍꯥꯞꯂꯛꯄꯗꯥꯏꯅꯦ ꯅꯣꯏ ꯅꯕꯨꯡꯗꯨꯅ꯫ ꯂꯟꯁꯅꯥ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕꯅꯤ꯫ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯝꯃꯒ ꯁꯞ ꯂꯦꯞꯇꯨꯅ ꯑꯌꯦꯡꯕꯤꯗ ꯄꯩꯔꯞ ꯌꯦꯡꯉꯤ꯫ ꯑꯌꯦꯡꯕꯤ ꯃꯥꯗꯤ ꯂꯟꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯒ ꯎꯕꯤꯕ ꯖꯥꯠ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯃꯈꯥ ꯇꯥꯏ꯫ ꯅꯣꯏ ꯑꯕꯣꯆꯧꯒꯤ ꯅꯨꯄꯤꯒꯤꯗꯤ ꯃꯃꯥꯡꯗꯁꯨ ꯁꯅꯥ ꯍꯥꯞꯂꯛꯄꯗꯥꯏꯅꯦ, ꯍꯟꯗꯛꯁꯨ ꯃꯥꯒꯤꯗꯤ ꯃꯄꯥꯝ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯂꯛꯇꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯌꯦꯡꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤꯕꯨꯅꯤ꯫ ꯂꯟꯁꯅꯥꯒ ꯌꯦꯡꯅꯕꯗ ꯏꯕꯣꯆꯧꯒꯤ ꯅꯨꯄꯤ ꯀꯨꯂꯩꯃꯅ ꯍꯦꯟꯅ ꯃꯌꯨꯝ ꯂꯤꯡꯉꯤ, ꯁꯦꯜ ꯊꯨꯝ ꯄꯥꯏ꯫ ꯂꯟꯁꯅꯥ ꯑꯁꯥꯎꯕꯗꯣ ꯐꯥꯖꯤꯟꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏ, ꯀꯔꯤꯅꯣꯗ ꯏꯆꯦ, ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯅꯦꯛꯇ ꯁꯨꯝ ꯍꯥꯞꯅꯒ ꯂꯩꯕ ꯌꯥꯕ꯭ꯔꯥꯗ, ꯍꯟꯗꯛꯇꯤ ꯑꯩꯒꯤꯁꯨ ꯏꯕꯨꯡꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯍꯥꯞꯄꯤꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯈꯣꯏ ꯀꯨꯂꯩꯃꯗꯤ ꯍꯟꯗꯛ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗꯣꯏ ꯑꯣꯏꯔꯝꯒꯅꯤ, ꯃꯄꯥꯝꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯏ ꯍꯥꯏꯕꯅꯤ꯫ ꯑꯁꯦꯡꯕꯔꯅꯤ ꯅꯪꯒꯤꯗꯨꯕꯣ? ꯅꯠꯇꯦ, ꯅꯣꯏ ꯅꯕꯨꯡꯗꯨꯅ ꯁꯅꯥꯒ ꯍꯥꯞꯄꯤꯅꯤ ꯍꯥꯏꯕ꯭ꯔꯣ? ꯍꯣ, ꯍꯥꯞꯂꯛꯀꯅꯤ ꯍꯥꯞꯂꯛꯀꯅꯤ, ꯃꯃꯥꯡꯒꯤꯗꯨꯗꯤ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯈꯤꯗꯨꯅ ꯐꯅꯦꯛ ꯑꯣꯏꯅ ꯍꯥꯞꯂꯛꯄꯅꯤ꯫ ꯑꯗꯣ ꯏꯆꯦ ꯐꯝꯕꯤꯍꯧꯀꯣ, ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔꯁꯨ ꯂꯣꯏꯁꯤꯟꯗꯧꯕ ꯂꯩ, ꯑꯩ ꯆꯪꯖꯈ꯭ꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯑꯌꯦꯡꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯁꯣꯜꯂꯤ꯫ ꯃꯆꯤꯟ ꯏꯊꯤ ꯊꯤꯔꯗꯅ ꯃꯣꯏ ꯃꯕꯨꯡ ꯂꯥꯏꯔꯕꯗꯨꯅ ꯁꯅꯥ ꯍꯥꯞꯂꯛꯄ ꯀꯥꯏꯗꯨꯗꯤ ꯃꯪꯗ ꯐꯥꯎ ꯍꯦꯛ ꯃꯪꯗ꯭ꯔꯦ꯫ ꯏꯃꯨꯡꯗꯅꯤ ꯂꯟꯁꯅꯥ ꯁꯨꯝꯖꯤꯠ ꯁꯤꯠꯅ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯜꯂꯤ꯫ ꯀꯔꯤ ꯊꯣꯏꯅ ꯉꯥꯡꯂꯤꯕꯅꯣ ꯈꯪꯗꯦ, ꯅꯨꯡꯁꯤꯗꯕꯅ ꯃꯩ ꯃꯊꯧꯁꯤꯡꯉꯥꯏ ꯑꯩꯒꯤ ꯗꯈꯤꯅꯥ ꯄꯥꯅꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯈꯪꯉꯦ, ꯍꯟꯗꯛꯇꯤ ꯇꯥꯆꯧꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯗ ꯁꯅꯥ ꯍꯥꯞꯄꯨ ꯍꯥꯏꯒꯦ꯫ ꯃꯣꯏꯁꯨ ꯍꯟꯗꯛꯇꯤ ꯃꯆꯪ ꯊꯣꯛꯄ ꯄꯣꯠ ꯑꯃꯗꯤ ꯃꯆꯜꯂꯩꯒꯤꯗꯃꯛꯇ ꯍꯥꯞꯄꯤꯕ ꯌꯥꯏ ꯀꯩꯅꯣ, ꯍꯥꯞꯇꯕ ꯌꯥꯔꯣꯏ, ꯅꯝꯗꯅ ꯍꯥꯞꯍꯟꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯃ ꯍꯥꯞꯄꯗ ꯃꯣꯏ ꯏꯃꯨꯡꯗꯣ ꯀꯩꯁꯨ ꯃꯨꯠꯇꯤ ꯃꯨꯠꯂꯣꯏꯗꯅ꯫ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯃꯅꯦꯝ ꯇꯥꯊꯣꯛꯅ ꯇꯥꯔꯗꯨꯅ ꯆꯩꯔꯛꯏ꯫ ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ, ꯗꯈꯤꯅꯥꯒꯤ ꯋꯥꯕꯨ ꯅꯕꯨꯡꯗꯨꯅ ꯑꯉꯝꯕ ꯑꯃ ꯍꯦꯛ ꯍꯥꯞꯆꯔꯛꯀꯅꯤ, ꯃꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯊꯛꯇꯨꯗ ꯅꯪꯅ ꯑꯃꯨꯛ ꯑꯗꯨ ꯍꯥꯞꯄꯨ ꯑꯗꯥ ꯍꯥꯞꯄꯨ ꯍꯥꯏꯗꯅ ꯄꯣꯠꯂꯨꯝ ꯑꯃꯨꯛ ꯊꯥꯡꯒꯠꯀꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯈꯤꯅꯥꯒꯤ ꯍꯤꯗꯥꯟꯅꯕꯁꯦ ꯑꯩ ꯄꯥꯝꯖꯗꯦꯀꯣ꯫ ꯅꯆꯜꯒꯤꯁꯨ ꯐꯤ ꯑꯃꯒ ꯐꯅꯦꯛ ꯑꯃꯒ ꯈꯛꯅꯤ ꯑꯩꯅ ꯍꯥꯞꯇꯧꯔꯤꯕꯁꯦ꯫ ꯏꯃꯥꯗꯤ ꯑꯩꯅꯕꯨ ꯇꯧꯕ ꯊꯕꯛꯁꯦ ꯌꯥꯝ ꯉꯥꯡꯅꯤꯡꯉꯝꯒꯅꯤ, ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯕ ꯆꯣꯡꯁꯤꯟꯗꯅ ꯑꯋꯛ ꯑꯄꯥ ꯁꯥꯗꯅ ꯄꯥꯎꯇꯥꯛ ꯄꯤꯗꯅ ꯉꯥꯡꯂꯛꯇꯣꯏꯅꯦꯕ꯫ ꯑꯩꯒꯤ ꯏꯕꯨꯡꯅꯤ, ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯞꯍꯟꯅꯤꯡꯕ ꯄꯣꯠ ꯍꯥꯞꯄꯨ ꯍꯥꯏꯒꯅꯤ, ꯃꯁꯤꯗ ꯏꯃꯥꯅ ꯑꯋꯛ ꯑꯄꯥ ꯁꯥꯔꯛꯀꯅꯤ꯫ ꯃꯆꯤꯜ ꯑꯁꯤ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣ, ꯍꯥꯏꯔꯨꯔꯒ ꯆꯤꯟ ꯀꯜꯂꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯆꯤꯟ ꯀꯜꯂꯤꯕꯁꯦ ꯅꯣꯏꯒꯨꯝꯕ ꯑꯋꯛ ꯑꯄꯥ ꯁꯥꯕꯁꯤꯡꯁꯤꯅ ꯍꯦꯟꯖꯤꯟꯗꯅꯕ ꯀꯟꯒꯦ ꯍꯥꯏꯅ ꯀꯜꯂꯤꯕ꯫ ꯁ꯭ꯋꯥꯏꯗ ꯆꯒꯠ ꯉꯥꯡꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯃꯧ ꯅꯨꯄꯤ ꯃꯣꯟꯗꯥꯏ ꯁꯨꯗꯥꯏꯅꯕꯤ ꯑꯃ ꯂꯩꯕꯗꯨꯗ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯁꯠ ꯊꯨꯅ ꯇꯧꯕ ꯇꯝꯃꯣꯅ ꯉꯥꯡꯉꯨꯁꯨ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯞꯂꯤ ꯁꯥꯔꯤ, ꯂꯦꯡꯉꯝ ꯁꯥꯉꯝꯗꯦ꯫ ꯑꯩ ꯃꯥ ꯎꯕꯗ ꯑꯩ ꯃꯤꯠꯁꯤ ꯅꯥꯔꯕꯅꯤ꯫ ꯕꯦꯝꯃ, ꯏꯅꯦꯝꯁꯤ ꯅꯪ ꯑꯣꯏꯒꯦ ꯑꯣꯏꯔꯣꯗꯅ, ꯅꯪ ꯑꯣꯏꯔꯣꯕ ꯏꯅꯦꯝꯁꯤ, ꯑꯩꯅ ꯃꯧ ꯑꯣꯏꯔꯒꯦ, ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯔꯛꯂꯣꯗꯅ꯫ ꯂꯟꯁꯅꯥ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ, ꯃꯥꯏꯗ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ, ꯑꯩꯅꯅꯦ ꯋꯥꯏꯁꯦ ꯄ꯭ꯔꯞ ꯁꯤꯠꯄ ꯂꯣꯏꯁꯤꯜꯂꯒ ꯀꯗꯥꯏꯗꯅꯣ ꯆꯠꯆꯈ꯭ꯔꯒꯦ꯫ ꯅꯨꯡꯁꯥꯅ ꯀꯣꯛꯇꯣꯟꯗ ꯍꯥꯏꯒꯠꯄ ꯃꯇꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯋꯥꯏ ꯁꯤꯠꯅꯕꯒꯤ ꯃꯇꯝ ꯂꯩꯔꯝꯃꯔꯣꯏ꯫ ꯍꯣ, ꯁꯤꯠꯀꯦ ꯍꯥꯏꯗꯨꯅ ꯁꯤꯠꯂꯤꯕꯅꯤ ꯋꯥꯏꯁꯦ, ꯁꯤꯠꯅꯤꯡꯗꯨꯅ ꯁꯤꯠꯂꯤꯕ, ꯁꯤꯠꯇꯧꯔꯤ ꯑꯩꯒꯤ ꯋꯥꯏꯁꯦ, ꯁꯤꯠꯀꯦ꯫ ꯍꯣ, ꯁꯤꯠꯂꯨ, ꯊꯕꯛ ꯐꯕꯤꯅꯤꯅꯅꯦ ꯁꯤꯠꯍꯧꯔꯣ, ꯑꯩꯈꯣꯏꯗꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏꯌꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯕꯨꯡ ꯃꯧꯄꯥ ꯑꯣꯏꯕ ꯀꯌా ꯑꯃꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯆꯦ ꯃꯆꯜꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯦ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯆꯜꯒꯤ ꯅꯥꯛꯇ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯔꯦ꯫ ꯂꯟꯁꯅꯥ ꯑꯇꯩ ꯍꯥꯏꯗꯤ ꯗꯈꯤꯅꯥꯒꯤ ꯋꯥ ꯍꯥꯟꯅ ꯍꯥꯏ꯫ ꯇꯥꯆꯧ, ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯍꯥꯞꯇꯕ ꯌꯥꯔꯣꯏꯀꯣ? ꯃꯃꯥꯡꯗꯁꯨ ꯑꯩꯕු ꯐꯅꯦꯛ ꯑꯃꯗꯒꯤ ꯍꯦꯟꯅ ꯍꯥꯞꯄꯤꯗꯦ꯫ ꯐꯅꯦꯛ ꯍꯥꯞꯂꯛꯄꯒꯤ ꯑꯩꯕు ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯛꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯁꯤꯗꯤ ꯑꯩꯒꯤ ꯁꯅꯥ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ, ꯍꯥꯞꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯀꯩꯒꯨꯝꯕ ꯍꯥꯞꯂꯣꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯒꯅꯨ, ꯁꯣꯛꯀꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯥꯛꯄ ꯉꯝꯖꯔꯣꯏ꯫ ꯆꯥꯎꯊꯣꯏ ꯈꯨꯝꯐꯝ ꯈꯪꯗꯦ, ꯅꯥꯀꯟꯗ ꯇꯥꯊꯣꯠꯁꯨ ꯐꯝꯂꯤꯕ ꯑꯣꯏꯕꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯨ ꯇꯥꯟꯖꯥꯗꯨ ꯂꯤꯕ ꯄꯥꯝꯗꯦ, ꯃꯍꯥꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯇꯥꯊꯣꯠꯅ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩ ꯀꯔꯝ ꯉꯝꯅꯅꯤ ꯈꯪꯗꯦ꯫ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏ,
ꯅꯆꯜꯅ ꯍꯥꯏꯕ ꯋꯥ ꯇꯥꯒꯅꯨ ꯅꯪꯅ ꯉꯝꯖꯕ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯗꯈꯤꯅꯥꯗ ꯂꯣꯏꯅ ꯉꯥꯎꯔꯦ ꯑꯩꯗꯤ ꯗꯈꯤꯅꯥ ꯑꯗꯨ ꯍꯥꯞꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤꯗꯤ ꯑꯗꯨ ꯍꯥꯞꯄꯤꯌꯨ ꯗꯈꯤꯅꯥ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯕꯗꯤ ꯆꯥꯛꯀꯧꯕ ꯂꯥꯛꯂꯣꯏ ꯑꯗꯨꯗ ꯀꯔꯤ ꯃꯇꯧꯅꯣ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯥꯛꯀꯧꯕꯁꯤꯗꯤ ꯆꯥꯛꯀꯧꯕ ꯅꯠꯇꯦ ꯗꯈꯤꯅꯥ ꯍꯤꯗꯥꯟꯅꯕꯅꯤ ꯏꯅꯦꯗꯤ ꯗꯈꯤꯅꯥ ꯍꯤꯗꯥꯟꯅꯕꯁꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯨꯡ ꯃꯅꯨꯡ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯨꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯃꯣꯏꯅ ꯉꯝꯖꯕ ꯈꯔ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯍꯥꯞꯄꯤꯔꯛꯄꯗꯨꯅ ꯐꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯨ ꯁꯦꯠꯄꯅꯤ ꯅꯤꯡꯉꯣꯜꯒꯤ ꯅꯤꯡꯉꯥꯏ ꯇꯥꯒꯅꯨ ꯏꯅꯦꯒꯤ ꯋꯥꯗꯤ ꯅꯪꯅ ꯉꯝꯖꯕ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯨ ꯂꯟꯁꯅꯥ ꯁꯥꯎꯔꯞꯅ ꯏꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨ ꯃꯁꯦ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯐꯅꯦꯛ ꯑꯃ ꯗꯈꯤꯅꯥꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯣꯛꯅꯩ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯀꯥꯏꯃꯟꯗꯅ ꯑꯩ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯇꯥꯅꯤꯡꯗꯦ ꯃꯧ ꯑꯗꯨꯕꯨ ꯋꯥꯔꯣ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯄꯤꯕ ꯅꯠꯇꯦ ꯗꯈꯤꯅꯥ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯃꯇꯥꯡꯗ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯕꯨꯡ ꯃꯧꯄꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤ ꯆꯦꯠꯂꯒ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩꯗꯤ ꯁꯅꯥ ꯍꯥꯞꯄꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯉꯝꯖꯔꯣꯏ ꯆꯥꯎꯊꯣꯏ ꯋꯥꯗꯣ ꯁꯥꯡꯗꯣꯛꯄ ꯄꯥꯝꯗꯕꯅ ꯑꯁꯨꯝꯅ ꯇꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯜꯅ ꯄꯥꯝꯂꯤꯕꯗꯣ ꯅꯕꯨꯡꯅ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒꯤꯕꯨ ꯆꯥꯛꯀꯧꯕ ꯂꯥꯛꯂꯣꯏ ꯍꯥꯏꯕ ꯍꯧꯅꯗꯦ ꯉꯟꯇꯥꯅ ꯂꯥꯛꯎ ꯏꯆꯜꯁꯤꯗꯤ ꯅꯕꯨꯡ ꯑꯃꯨꯛ ꯌꯧꯔꯒꯦ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯈꯛ ꯂꯟꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯈꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯌꯥꯏ ꯗꯈꯤꯅꯥ ꯌꯥꯝꯅ ꯍꯥꯞꯂꯛꯂꯅꯤ ꯍꯟꯗꯛꯇꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯛꯆꯥꯎ ꯊꯦꯛꯄ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯃꯕꯨꯡꯒꯤ ꯇꯧꯁꯤꯟꯅꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯑꯋꯥꯕꯇꯅ ꯌꯣꯝꯂꯕ ꯃꯊꯥꯅ ꯀꯥꯍꯠꯂꯕ ꯃꯝꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯂꯟꯁꯅꯥ ꯃꯍꯥꯛꯅ ꯎꯈꯤꯗ꯭ꯔꯦꯗꯣ ꯗꯈꯤꯅꯥꯒꯤ ꯃꯒꯨꯟ ꯑꯁꯤꯅ ꯍꯦꯟꯈ꯭ꯔꯕꯣꯏ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯆꯜꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯨꯗꯒꯤ ꯗꯈꯤꯅꯥ ꯃꯥꯅ ꯍꯦꯟꯈ꯭ꯔꯦꯗꯣ ꯆꯠꯅꯕꯤ ꯍꯥꯏꯕꯗꯨꯔ ꯃꯁꯤ ꯅꯨꯡꯁꯤꯗ ꯊꯥꯏꯅꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯐꯅꯦꯛꯀꯤ ꯃꯒꯨꯜ ꯋꯥꯡꯂꯤꯉꯩ ꯐꯤ ꯑꯃꯈꯛ ꯍꯥꯞꯂꯕꯁꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯈꯤꯕ ꯊꯥꯏꯅꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯀꯩꯊꯦꯜ ꯁꯔꯛ ꯄꯨꯝꯕ ꯃꯤꯅ ꯀ꯭ꯔꯤꯛ ꯏꯅꯩ ꯃꯍꯩ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯂꯩꯅꯩ ꯃꯃꯜꯒꯤ ꯊꯣꯏꯅ ꯃꯟꯇꯤꯛꯅꯕ ꯎꯗꯦ ꯐꯕꯨ ꯐꯖꯔꯕꯗꯤ ꯍꯦꯛꯇꯃꯛ ꯇꯥꯞ ꯂꯥꯛꯅꯩ ꯃꯔꯛ ꯑꯗꯨꯗ ꯃꯌꯣꯟ ꯁꯅꯥ ꯅꯍꯥ ꯑꯣꯏꯅ ꯃꯥꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤ ꯃꯌꯣꯟ ꯁꯅꯥꯒ ꯊꯪꯅꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕ ꯃꯤꯠꯈꯨꯅ ꯃꯌꯣꯟ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯌꯣꯟ ꯅꯪꯗꯤ ꯍꯟꯗꯛ ꯆꯥꯛꯀꯧꯕꯒ ꯑꯝꯇ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯍꯩ ꯆꯥꯛꯀꯧꯕ ꯆꯠꯅꯕ ꯀꯦꯕ ꯃꯧꯕ ꯍꯧꯅꯈ꯭ꯔꯦ ꯃꯌꯣꯟ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯏꯅꯦ ꯍꯟꯗꯛꯇꯤ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯃꯊꯪꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯒꯤ ꯁꯅꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯥꯛꯀꯧꯕ ꯆꯠꯂꯕꯗꯤ ꯑꯩꯒꯤꯁꯨ ꯄꯣꯠ ꯆꯩ ꯂꯥꯡꯗꯕ ꯌꯥꯔꯣꯏ ꯏꯁꯥ ꯉꯥꯛꯇꯗꯤ ꯀꯔꯝ ꯆꯠꯂꯨꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯁꯤꯃꯗꯤ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯃꯤꯠꯈꯨ ꯃꯌꯣꯟ ꯁꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯗ ꯃꯌꯣꯟ ꯁꯅꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜꯗꯣ ꯏꯅꯦ ꯀꯜꯂꯛꯏ ꯅꯪꯁꯨ ꯅꯤꯡꯉꯣꯜꯅꯤ ꯅꯍꯥꯁꯨ ꯑꯣꯏꯔꯤ ꯀꯔꯤꯒꯤꯗꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯌꯥꯎꯅꯤꯡꯂꯝꯂꯣꯏ ꯅꯪꯁꯨ ꯁꯣꯏꯗꯅ ꯌꯥꯎꯅꯤꯡꯂꯝꯒꯅꯤ ꯆꯠꯅꯤꯡꯂꯝꯒꯅꯤ ꯏꯅꯦ ꯈꯪꯉꯤꯅꯦ ꯃꯌꯣꯟ ꯁꯅꯥ ꯃꯄꯤ ꯅꯧꯔꯛꯏ ꯃꯥꯁꯨ ꯅꯤꯡꯉꯣꯜꯅꯤ ꯃꯕꯨꯡ ꯃꯧꯄꯥ ꯃꯃꯥ ꯃꯄꯥ ꯋꯥꯠꯇꯅ ꯂꯩ ꯀꯔꯤꯒꯤꯗꯤ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯂꯣꯏ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯥꯏꯔꯕꯗꯨ ꯑꯣꯏꯔꯨꯕꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯏꯍꯨꯜ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯌꯣꯟ ꯁꯅꯥꯅꯤ ꯃꯤꯠꯈꯨ ꯃꯌꯣꯟ ꯁꯅꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏ ꯏꯃꯧꯁꯤꯗꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯍꯣꯠꯅꯕꯗ ꯂꯦꯞꯀꯅꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯋꯥꯔꯒꯗ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯅꯪꯒꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯥꯁꯤ ꯂꯣꯏꯈꯤꯗꯨꯅ ꯄꯨꯔꯅꯤꯃꯥ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯅꯨꯃꯤꯠꯇꯣ ꯅꯃꯧꯗꯤ ꯉꯁꯤ ꯑꯣꯏꯍꯟꯅꯤꯡꯉꯤꯅꯦ ꯅꯌꯥ ꯅꯨꯄꯥꯗꯣ ꯃꯪꯂꯒ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯀꯔꯤ ꯇꯧꯔꯒꯦ ꯏꯅꯦꯗ ꯍꯥꯏ ꯏꯅꯦ ꯉꯔꯥꯡ ꯏꯕꯦꯝꯃꯒꯤ ꯌꯨꯝꯗ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯆꯠꯂꯨꯕꯅꯤ ꯑꯗ ꯁꯅꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯏ ꯇꯧꯕꯒꯤꯗꯤ ꯏꯆꯜꯗꯨꯒꯤꯗꯃꯛ ꯃꯕꯨꯡ ꯃꯅꯝꯃꯅꯤ ꯍꯥꯏꯗꯅ ꯃꯁꯛ ꯊꯣꯛꯄ ꯄꯣꯠ ꯑꯃꯠꯇ ꯃꯥꯒꯤꯗꯃꯛ ꯄꯤꯕ ꯉꯝꯗꯦ ꯉꯁꯤꯐꯥꯎ ꯃꯃꯥꯡꯗ ꯐꯅꯦꯛ ꯑꯃ ꯍꯥꯞꯄꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯑꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯅ ꯅꯣꯛꯅꯕꯤꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯍꯟꯗꯛꯇꯤ ꯁꯅꯥ ꯍꯥꯞꯇ꯭ꯔꯕꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯀꯩꯅꯣꯝꯃ ꯂꯣꯏꯅ ꯇꯧꯔꯕꯅꯤ ꯃꯌꯨꯝꯒꯤ ꯃꯃꯥꯒꯤ ꯃꯄꯥꯒꯤ ꯃꯕꯨꯡꯒꯤ ꯑꯋꯥꯕꯗꯨꯗꯤ ꯍꯦꯛ ꯎꯗ꯭ꯔꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯃꯤꯒꯤ ꯆꯠꯅꯕꯤ ꯃꯇꯧ ꯑꯗꯣ ꯍꯦꯛꯇ ꯃꯈꯣꯏꯁꯨ ꯌꯥꯎꯅꯤꯡꯂꯛꯏꯅꯦ ꯑꯗꯨ ꯍꯥꯞꯇ꯭ꯔꯕꯗꯤ
ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯂꯥꯛꯂꯔꯣꯏꯒ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯒ ꯑꯩꯒꯤꯁꯨꯅꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯒ ꯃꯧ ꯑꯣꯏꯃꯤꯟꯅꯔꯤꯕ ꯃꯆꯦ ꯑꯗꯨꯒꯤꯗꯤ ꯋꯥꯡꯈꯩ ꯐꯤ ꯍꯥꯞꯂꯛꯀꯅꯤ ꯍꯥꯏ ꯏꯃꯥ ꯑꯩꯒꯤꯁꯨ ꯔꯥꯅꯤ ꯐꯤ ꯍꯥꯞꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯅꯦ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇꯦ ꯏꯆꯥꯁꯤꯡꯗꯨꯒꯤꯁꯨ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯗꯅ ꯃꯐꯤ ꯐꯖꯕ ꯑꯃꯠꯇ ꯊꯣꯟꯕꯤꯕꯁꯨ ꯉꯝꯗ꯭ꯔꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯕ꯭ꯔꯅꯤ ꯏꯅꯦ ꯏꯅꯦꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯇꯦꯡꯗꯤ ꯏꯅꯦ ꯌꯥꯝꯅ ꯄꯥꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯏꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨꯅꯦ ꯄꯥꯡꯈꯟꯁꯨ ꯈꯟꯖꯤꯟꯒꯅꯨ ꯅꯀꯣꯛ ꯁꯤꯡꯅꯅꯕꯅꯤ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯅꯪꯕꯨ ꯌꯨꯝ ꯑꯃꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯝꯕꯗꯨꯅ ꯀꯝꯗꯧꯈ꯭ꯔꯦ ꯅꯍꯥ ꯅꯪꯅ ꯀꯩꯊꯦꯜ ꯃꯩ ꯄꯥꯟꯕꯁꯤ ꯏꯅꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯅꯤ ꯌꯨꯝ ꯍꯣꯡꯈ꯭ꯔꯦ ꯏꯅꯦ ꯑꯩꯁꯨ ꯀꯩꯊꯦꯜ ꯊꯣꯛꯄꯁꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯇꯕꯅꯗꯤ ꯍꯦꯟꯖꯤꯜꯂꯛꯏ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯇꯦ ꯃꯣꯏ ꯇꯥꯆꯧꯅꯗꯤ ꯀꯣꯜ ꯑꯃ ꯂꯩꯕꯤꯒꯦ ꯐꯤ ꯇꯦꯛ ꯇꯦꯛ ꯁꯥꯎ ꯍꯥꯏꯕꯅꯤ ꯀꯣꯜ ꯂꯩꯇ꯭ꯔꯤ ꯐꯥꯎꯗꯤ ꯅꯦ ꯑꯩ ꯀꯩꯊꯦꯜꯁꯤꯗ ꯏꯟꯁꯥꯡ ꯈꯔ ꯌꯣꯟꯈꯤꯒꯦꯅ ꯈꯜꯂꯤꯌꯦ ꯍꯣꯏꯗ ꯏꯅꯦꯅꯅꯦ ꯃꯤ ꯐꯠꯇꯕ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯔꯤꯕꯨꯗꯤ ꯇꯧꯕ ꯉꯝꯒꯅꯤꯒꯦꯅꯦ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯅꯤ ꯁꯣꯝꯗꯅ ꯂꯟꯁꯅ ꯃꯥꯒꯤ ꯑꯁꯥ ꯑꯃ ꯀꯥꯏꯔꯛꯄꯒꯤ ꯃꯍꯥꯛ ꯈꯣꯏꯗꯧ ꯑꯔꯣꯏꯕꯤ ꯁꯥꯎꯅꯤꯡꯉꯤ ꯃꯥꯅ ꯈꯣꯏꯗꯧ ꯊꯤꯠꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯟꯗꯛ ꯑꯁꯤ ꯀꯨꯂꯩꯃꯒꯤ ꯃꯄꯥꯝꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯁꯤꯕ ꯑꯃ ꯌꯥꯎꯕꯒꯤ ꯆꯠꯂꯔꯣꯏ ꯈꯟ ꯂꯟꯁꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯕꯅꯤ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯗꯈꯤꯅꯥ ꯑꯗꯨꯕꯨ ꯎꯠꯇꯨꯅ ꯀꯨꯂꯩꯃ ꯃꯉꯣꯟꯗ ꯀꯔꯦꯝꯅꯒꯦ ꯂꯦꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯩꯖꯔꯝꯕꯗꯨ ꯀꯨꯂꯩꯃꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤꯅ ꯑꯣꯏꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯕꯗ ꯃꯍꯥꯛ ꯂꯋꯥꯏ ꯂꯨꯇꯣꯟꯅ ꯃꯤꯍꯨꯟ ꯍꯨꯜꯂꯤ ꯃꯥꯒꯤ ꯀꯥꯗ ꯈꯨ ꯍꯦꯛ ꯀꯥꯝꯗꯨꯅ ꯊꯑꯣꯏꯅ ꯁꯥꯎꯗꯨꯅ ꯐꯝꯂꯤ ꯃꯍꯥꯛ ꯑꯩꯅꯕꯨ ꯍꯦꯛ ꯀꯔꯤꯅꯣꯃ ꯇꯧꯒꯦ ꯈꯜꯂꯕ ꯏꯁꯣꯔꯁꯤꯅ ꯍꯦꯛꯇ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯊꯨꯒꯥꯏꯔꯛꯂꯗꯧꯅꯤ ꯂꯟꯁꯅ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯣꯏ ꯃꯔꯤ ꯃꯇꯥꯗꯣ ꯃꯤ ꯁꯤꯕ ꯌꯥꯎꯔꯦ ꯍꯥꯏꯔꯗꯤ ꯆꯥꯛꯀꯧꯕꯗꯣ ꯀꯣꯛ ꯀꯧꯗ꯭ꯔꯁꯨ ꯇꯣꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯌꯥꯝ ꯀꯧꯖꯅꯤꯡꯉꯦꯕ ꯍꯟꯗꯛ ꯀꯧꯗꯕꯗ ꯃꯣꯏꯒꯤ ꯃꯆꯥ ꯅꯤꯉꯣꯜꯁꯦ ꯁꯤꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯊꯣꯏꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯅꯪꯅ ꯄꯩꯊꯣꯛꯇꯅ ꯂꯩꯔꯝꯃꯤꯁꯤꯅ ꯑꯩꯁꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕ ꯖꯥꯠꯅꯤꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯅꯪꯅ ꯁꯥꯎꯅꯤꯡꯗꯕ ꯅꯨꯃꯤꯠꯄꯨ ꯌꯥꯎꯔꯤꯕ꯭ꯔꯣ ꯉꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯥꯎꯔꯤꯗꯨꯅ ꯄꯤꯁꯨꯝꯃꯅꯤꯗꯣ ꯁꯥꯎꯕꯒꯤ ꯁꯨꯛꯄꯗ ꯅꯪ ꯑꯃ ꯄꯨꯡꯁꯝ ꯁꯝꯖꯤꯟꯅꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ ꯊꯑꯣꯏꯅ ꯁꯥꯎꯒꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕ ꯅꯠꯇꯦ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯦ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏ ꯃꯄꯥꯝꯒꯤ ꯃꯤ ꯁꯤꯕ ꯌꯥꯎꯏ ꯍꯥꯏꯗꯅ ꯇꯧꯔꯝꯕꯗꯣ ꯑꯗꯣ ꯆꯠꯇꯧꯔꯦ ꯃꯣꯏ ꯃꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯔꯤ ꯃꯇꯥꯅ ꯀꯧꯔꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯁꯨꯝ ꯂꯦꯞꯄ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯧꯖꯔꯤꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯃꯤꯅ ꯆꯥꯛ ꯀꯧꯔꯒ ꯅꯪꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯂꯤꯗꯨꯅ ꯀꯔꯤꯒꯤ ꯑꯣ ꯁꯥꯎꯅꯤꯡꯏ ꯑꯩꯗꯤ ꯍꯌꯦꯡ ꯍꯦꯛ ꯆꯥꯛꯀꯧꯕ ꯍꯜꯂꯛꯄꯒ ꯃꯌꯥ ꯑꯆꯧꯕꯁꯦ ꯊꯥꯡꯒꯠꯂꯒꯅꯦ ꯅꯣꯛꯀ꯭ꯔꯦꯝꯅꯔꯒ ꯑꯩꯗꯤ ꯑꯗꯨ ꯍꯥꯞꯄꯛꯏ ꯑꯗꯥ ꯍꯥꯞꯄꯛꯏꯅ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯕ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ ꯇꯧꯔꯤꯕꯗꯨꯗꯤ ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯔꯛꯄꯩ ꯇꯧꯕ ꯍꯣꯏ ꯌꯥꯔꯦ ꯆꯞ ꯃꯥꯟꯅꯔꯦ ꯀꯨꯂꯩꯃꯒꯤ ꯈꯣꯟꯖꯦꯜꯅ ꯂꯝꯌꯥꯏꯗ ꯂꯦꯞꯇꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯅꯔꯣ ꯂꯟꯁꯅ ꯁꯨꯛꯇꯣꯛꯂꯒ ꯅꯨꯡꯁꯤꯅꯕꯅ ꯃꯁꯛꯇꯤ ꯊꯝꯈꯣ ꯈꯣꯟꯖꯦꯜꯁꯤꯐꯥꯎ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕꯧꯅꯗꯦ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯆꯥꯔꯨꯅꯕ ꯇꯧꯔꯁꯤ ꯆꯥꯛꯈꯨꯝꯗꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯑꯕꯣꯆꯧꯅ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ ꯏꯃꯥ ꯏꯆꯜꯒꯤ ꯗꯈꯤꯅꯥꯁꯤ ꯍꯟꯗꯛꯇꯤ ꯅꯃꯧ ꯅꯨꯄꯤ ꯑꯩꯒꯅ ꯁꯦꯜ ꯑꯣꯏꯅ ꯍꯥꯞꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯁꯨ ꯋꯥꯕꯅꯤꯅ ꯁꯦꯜꯗꯨꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯖꯔꯁꯅꯨ ꯅꯣꯏꯒꯤ ꯑꯉꯝꯕꯗꯣ ꯑꯗꯨꯝ ꯍꯥꯞꯄꯨ ꯏꯃꯥꯒꯤꯁꯨ ꯏꯃꯥꯅ ꯉꯝꯕ ꯈꯔ ꯑꯗꯨꯝ ꯅꯆꯜꯗ ꯄꯤꯒꯅꯤ ꯀꯥ ꯍꯦꯟꯅ ꯑꯆꯥ ꯑꯣꯏꯔꯝꯗꯤ ꯏꯃꯥ ꯄꯤꯔꯣꯏ ꯄꯤꯕꯁꯨ ꯉꯝꯗꯦ ꯗꯈꯤꯅꯥꯒꯤꯗꯃꯛ ꯆꯥꯛꯀꯧꯕ ꯅꯠꯇꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯔꯥꯎ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯀꯧꯔꯤꯕꯅꯤ ꯊꯣꯏꯕꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯀꯥꯡꯕꯒ ꯂꯟꯁꯅꯥꯅ ꯃꯔꯛ ꯐꯠꯊꯠꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅꯁꯨ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯦ ꯗꯈꯤꯅꯥꯒꯤ ꯍꯤꯗꯥꯟꯅꯕ ꯄꯥꯝꯗꯦꯅ ꯑꯗꯨ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛꯇꯤ ꯁꯦꯜ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯩꯁꯨ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯤ ꯄꯣꯠ ꯆꯩ ꯃꯀꯨꯞ ꯃꯇꯥ ꯂꯩꯕꯗ ꯁꯦꯜꯁꯨ ꯐꯅꯌꯥꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤꯗꯣ ꯐꯗꯤ ꯑꯣꯏꯅ ꯍꯥꯞꯂꯒꯦ ꯑꯩ ꯑꯗꯨꯝꯅ ꯈꯜꯂꯦ ꯌꯥꯏꯅ ꯅꯠꯇ꯭ꯔꯕ ꯗꯈꯤꯅꯥꯒꯤ ꯍꯤꯗꯥꯟꯅꯕꯁꯦ ꯑꯩꯁꯨ ꯄꯥꯝꯗꯦꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯤ ꯂꯟꯁꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯇꯥꯊꯣꯠꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯥꯏꯗꯦꯗ ꯐꯗꯤ ꯍꯥꯞꯀꯦꯔꯦ ꯀꯩ ꯍꯥꯞꯀꯦꯒꯦ ꯅꯣꯏꯅ ꯉꯝꯖꯕꯗꯣ ꯑꯗꯨꯝ ꯍꯥꯞꯄꯨ ꯊꯃꯣꯏꯗ ꯁꯦꯡꯂꯒ ꯂꯣꯏꯔꯦ ꯀꯨꯂꯩꯃꯅ ꯐꯗꯤꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯐꯤ ꯃꯇꯦꯛ ꯑꯃ ꯑꯣꯏꯅ ꯍꯥꯞꯄꯅ ꯐꯔꯣꯏꯗ꯭ꯔꯩꯁꯦ
Hé ngang, nangna thau kai lei. Aina hapningba hapkani. Masida nangna thingbagi kari hakno. Hakki wa nate de che. Sum migi mangda phadi dudi khitang phasade na haibani. Ho ado na thau nate haiba. Imana su hairedana. Noina ngamba hapona. Aina angamba duni aina haptorisi. Masida jagat wa ngangbagi mathau tade. Yare yare numidang. Mina takragane khatnaba mankhini. Noina angambado adum hapu. Maduda nasaldo na karisu hairawai. Thoibana. Isalgi bu karigi phadi hapkadaki. Lansna na pangangda nganglibani. Isalgi di aina sanbi moina hapigi khalibani. Lansna sak sarambadagi puk haugatun hairaklammi. Imadi dakinagi danabase pamdabani. Aina haibasi phadi oina hapkani. Mado moita soibanigi ngamjabu khudolni. Si hairamduna mahak sakhumdagi thoki. Thoiba mamana saudanaba asumna hai. Ima mana agang oibagi pangangda nganglibani. Isalgi bu karigi phadi haplugadagi. Tathot nokfet tawna khumi. Ima hose aina dakinagi matangda khara ngang saklubaduda sauningkrama mali. Nangna saudana bamukta themuso. Noina nasalkidamak phadi pirabasu imana karisu sauningba leiroi. Mado noigi angamba khudol salu sakse mapung phana sadana thokre nangamukta themuso. Asumna matam manadi asum haukibana chakauba numisi yorakle. Mahi ningoloibi kaya makesemduna mapam lamdam pangnarakle. Ngasidi ningol kaya gi maithongna harau minok tamni. Aduba laibak thibi ningol makhoigidi minoki mahut pirangna sin. Ningol sakauba satpa phangjadraba mabung mopa leisadaba muwama puroiba setna khainarabi lukhrabi ningol kayadi mangol ukhongten aduda lep thongal wangmagi sarakki lambida harau momonok phazaraba phizet leiteng kaya setuna chatliba ningol singbu kalakna pirang sintha yengi. Memtombi mahaksu laibak thirabi ningol amani mapuroiba setna khaina krabi sakauba satpa phangdrabi lukhrabi amani mahak. Ngasise ningol singi oiba ningol chakauba dudiko makoita nang leiramlabadi aisu asumna kena mongda laibak pami ningol singna nokna kena chatliba ningol chakauba se chatpa phanglamgani ko laibak pami ningol kayaki mawai minok puraka aisu kale aisu mamonok papami moita ayam kale aisu ningol chakauba sanik aigi thamai sikasidi yamna naba pawi ai kale aisu oininge laibak pami ningol do aisu oininge. Kana amagina tengthakol kana amagina mumon minok sira punsi. Zaina phangdaba minadi khangloi tengthakol asigi zaina. Karigumba nangna memtombi mahak oiramlabadi zaina asi kayamuk yamna wai haibado khanglamgadabani. Kulaimagi nada siliba sanado ubada loisinba loiraduna thoklaklaba lansna kada muk chansilagduna sanado sintoknaba laknai. Lansna aingondagi nangna henba yabra. Thabak khudingmak hiram khudingmakta aina halni aina henpham thoi. Sanasisu aina hena sauba sigadabani. Pura angawbigi kokni lansna magi makok asisu. Khara leirabadi moisu nangna hena makhol hauna thokpa yaroi aina hengadabani hairakadauri magi mawong asidi. Kanagumba mi amatana mangondagi henkiba yaroi haibagi wakhaldani mana hinglibasi. Thoiba mana lansnabo mapam namdam tamna thinbiramlaga madi amuk mayumda hankirami. Mayonsana masalbu harau oi. Laidana changusak waramlani kadai potoina mapaibige. Inama kai mathil thongge aina hapiyo haibadudi hapidoi natro haptaba yaroi ko. Mayonsana noklamba minok mangki tapna khummi. Waramlani napi narolga to hanam thongtong lukisi. Aduga ngayak potharo saksu loiraklani kuiraroi. Nangna pama sarengduni mahi hapnaga thum thaklamlabani. Hoinama ado agang-singdi udi kadai leikrage. Hausikta leirambani ayyenglage. Nangna pigato hano honglako. Asumna ngayaki matung sa isingsu loiraduna puna sathokminare. Dakina piramdai adu lansna nokfet tawduna leikre. Maithongdagi minok adu manguyade sauthoi. Makuta sanabun hanba mapairaduna masal ginakta lai. Lansna noktuna hangi. Taso
ꯁꯅꯥꯕꯨꯟꯁꯨ ꯂꯩꯔꯤꯔꯣ? ꯑꯩꯍꯥ, ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯌꯥꯝ ꯐꯪꯗꯧꯔꯦꯅ꯫ ꯆꯥꯎꯊꯣꯏ ꯁꯅꯥꯕꯨꯟ ꯑꯗꯨꯒ ꯃꯉꯥ ꯆꯞꯄꯤ ꯆꯅꯤ ꯑꯃꯒ ꯃꯁꯜꯗ ꯄꯤꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯕꯣꯔ ꯄꯤꯕꯤꯔꯤ꯫ ꯏꯆꯜꯁꯤꯗꯤ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏ ꯌꯦꯛꯄꯅ ꯋꯥꯠꯇ ꯄꯥꯗꯨꯅ ꯄꯥꯟꯕ ꯑꯣꯏꯌꯨ꯫ ꯃꯊꯪꯗꯗꯤ ꯅꯕꯨꯡꯅ ꯏꯆꯜꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯕ ꯑꯣꯏꯒꯦꯀꯣ꯫ ꯂꯟꯁꯅ ꯁꯅꯥ ꯌꯥꯎꯕ ꯎꯗꯕꯗꯨꯗ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯍꯪꯉꯤ꯫ ꯁꯅꯥꯗꯤ ꯇꯥꯆꯧ, ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯤ ꯌꯥꯎꯕ ꯎꯗꯦꯅ꯫ ꯑꯩꯕꯨ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯍꯥꯞꯄꯤꯌꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯌꯣꯟꯁꯅꯥ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯃꯌꯣꯟꯁꯅꯥ ꯇꯞꯅ, ꯂꯟꯁꯅꯥ, ꯅꯪ ꯁꯥꯎꯔꯅꯨ꯫ ꯅꯪ ꯇꯥꯆꯧꯒ ꯑꯩꯒꯅ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯁꯅꯥ ꯍꯥꯏꯗꯣ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ꯫ ꯃꯊꯪ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯁꯣꯏꯗꯅ ꯏꯆꯜꯒꯤ ꯁꯅꯥꯗꯣ ꯍꯥꯞꯂꯒꯦ꯫ ꯍꯟꯗꯛꯇꯤ ꯈꯨꯗꯣꯡ ꯑꯃ ꯆꯥꯈꯤꯗ꯭ꯔꯦ꯫ ꯂꯟꯁꯅꯥ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯀꯔꯤ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯒ ꯅꯠꯇꯦ, ꯑꯩꯕꯨ ꯃꯤꯒꯤ ꯃꯥꯡꯗ ꯆꯪꯁꯤ ꯁꯤꯔꯣ ꯍꯥꯏꯔꯤꯕ꯭ꯔꯕ? ꯏꯅꯝꯃꯒ ꯇꯥꯆꯧꯒꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯁꯦ ꯁꯤꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯏꯆꯜ, ꯅꯪ ꯁꯥꯎꯈꯤꯅꯨ꯫ ꯅꯕꯨꯡꯁꯦ ꯃꯤꯒꯤ ꯁꯦꯜꯁꯨ ꯌꯥꯝ ꯇꯣꯟꯕꯁꯤꯗ ꯏꯆꯜꯒꯤ ꯁꯅꯥ ꯍꯥꯏꯕꯗꯣ ꯍꯥꯞꯄ ꯉꯝꯗꯕꯅꯤ꯫ ꯅꯪ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ꯫ ꯏꯆꯜꯒꯤꯕꯨ ꯀꯔꯤꯒꯤ ꯍꯥꯞꯅꯤꯡꯂꯣꯏꯗꯕꯒꯦ? ꯂꯩꯇꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯊꯪꯗꯤ ꯁꯣꯏꯗꯅ ꯏꯆꯜꯒꯤ ꯈꯨꯗꯣꯞ ꯍꯥꯏꯗꯣ ꯅꯕꯨꯡꯅ ꯍꯥꯞꯀꯅꯤ꯫ ꯂꯟꯁꯅꯥ ꯍꯟꯗꯦ ꯌꯥꯝ ꯁꯥꯎꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯗꯈꯤꯅꯥ ꯁꯅꯥꯕꯨꯟ ꯑꯗꯨ ꯇꯥꯞ ꯍꯦꯛꯇ ꯃꯈꯣꯡ ꯀꯣꯝꯄꯥꯛ ꯑꯗꯨꯅ ꯀꯥꯎꯈꯤ꯫ ꯁꯅꯥ ꯍꯥꯞꯄꯨ ꯍꯥꯏꯔꯒ ꯁꯅꯥꯕꯨꯟ ꯑꯣꯏꯅ ꯍꯥꯞꯄꯁꯤꯅꯦ ꯁꯤꯗꯤꯅꯦ ꯀꯅꯥꯗꯨꯅ ꯄꯤꯔꯁꯨ ꯈꯪꯕ꯭ꯔꯥ? ꯑꯁ ꯁꯤ ꯃꯉꯥꯏꯗꯅ꯫ ꯃꯌꯣꯟ ꯁꯅꯥ ꯃꯄꯤ ꯇꯥꯔꯦ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏ꯫ ꯂꯟꯁꯅꯥ, ꯅꯪ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯒꯅꯤ, ꯏꯅꯝꯃꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯏꯆꯜꯒꯤ ꯁꯅꯥꯗꯣ ꯍꯥꯞꯀꯦ ꯍꯥꯏꯔꯁꯨ ꯍꯥꯟꯅꯒꯤ ꯁꯦꯜ ꯐꯥꯎꯕ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯕꯨ ꯁꯦꯜ ꯄꯨꯍꯟꯅꯤꯡꯗꯦ꯫ ꯁꯅꯥꯕꯨꯟ ꯑꯁꯤꯁꯨ ꯅꯌꯥ ꯅꯨꯄꯥꯒꯤ ꯅꯥꯗ ꯆꯤꯟꯕ ꯁꯅꯥ ꯃꯇꯠ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯂꯩꯔꯨꯔꯤꯕꯅꯤ꯫ ꯁꯅꯥꯗꯨꯁꯨ ꯆꯥꯅꯤꯡ ꯑꯅꯤꯈꯛ ꯑꯣꯏꯕꯅꯤꯅ ꯏꯆꯜꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯦꯁꯨ ꯅꯪ ꯇꯥꯆꯧꯒ ꯑꯩꯒꯅ ꯉꯝꯗ꯭ꯔꯦ꯫ ꯂꯟꯁꯅ ꯀꯞꯉꯥꯡ ꯇꯧꯅ ꯁꯥꯎꯅ, ꯑꯩꯅ ꯀꯩꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯅꯥ ꯈꯨꯗꯣꯞ ꯍꯥꯞꯂꯣꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯅꯣꯏꯅ ꯉꯝꯅꯤ ꯉꯝꯅ ꯄꯤꯒꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯕ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯅꯥꯕꯨꯟ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯍꯣꯏ ꯏꯃꯥ, ꯕꯥꯕꯥ, ꯅꯣꯏ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤꯕꯁꯦ ꯊꯨꯡꯂꯝꯒꯅꯤꯀꯣ꯫ ꯅꯆꯥ ꯉꯁꯤꯗꯤ ꯆꯣꯞꯄ ꯅꯪꯂꯦ, ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯆꯥꯎꯊꯣꯏ ꯃꯁꯜꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯍꯥꯛꯁꯨ ꯀꯞꯄꯤ꯫ ꯏꯕꯨꯡꯒꯤ ꯁꯅꯥ, ꯑꯗꯨꯝꯅ ꯀꯞꯀꯅꯨ꯫ ꯏꯕꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯏꯔꯕ ꯅꯕꯨꯡ ꯑꯣꯏꯔꯨꯕꯅ ꯏꯆꯜꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨꯅꯤ ꯁꯅꯥ, ꯏꯕꯨꯡꯒꯤ ꯁꯅꯥ, ꯃꯊꯪꯒꯤ ꯆꯥꯛꯀꯧꯕꯗꯗꯤ ꯅꯕꯨꯡꯅ ꯁꯣꯏꯗꯅ ꯏꯆꯜꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯏꯆꯜꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯣ ꯅꯕꯨꯡꯅ ꯁꯣꯏꯗꯅ ꯍꯥꯞꯀꯅꯤ꯫ ꯀꯔꯤꯒꯤ ꯆꯥꯛꯀꯧꯕ? ꯀꯅꯥꯒꯤ ꯆꯥꯛꯀꯧꯕ? ꯅꯣꯏꯒꯩꯒ ꯉꯁꯤꯗꯒꯤ ꯃꯔꯤ ꯇꯥꯟꯅꯔꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯁꯛꯁꯤꯡꯗꯣ ꯏꯃꯥꯡꯗ ꯎꯠꯂꯛꯀꯅꯣ꯫ ꯑꯩꯅ ꯉꯁꯤ ꯏꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯒ ꯅꯣꯏꯗꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯗꯤ ꯄꯦꯜꯂꯣ, ꯅꯣꯏꯗꯤ ꯄꯦꯜꯂꯣ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯟꯁꯅ ꯃꯄꯤꯒ ꯍꯣꯡꯗ ꯀꯞꯇꯨꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯆꯥꯎꯊꯣꯏ ꯃꯆꯜꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡ ꯈꯥꯝꯖꯕ ꯉꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯑꯩꯁꯤ ꯃꯇꯤꯛ ꯀꯌꯥꯗ ꯆꯥꯗ꯭ꯔꯕ ꯃꯕꯨꯡꯅꯣ꯫ ꯏꯆꯜ ꯑꯃꯈꯛ ꯌꯥꯎꯕ ꯑꯁꯤꯒꯤ ꯐꯥꯎꯕ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯦ꯫ ꯑꯩꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ꯫ ꯑꯩꯒꯤꯃꯨꯛ ꯃꯇꯤꯛ ꯆꯥꯗꯕ ꯃꯕꯨꯡꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯝꯂꯔꯣꯏ꯫ ꯃꯌꯣꯟꯁꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯋꯥꯍꯩꯗ ꯈꯛꯅꯤ ꯀꯞꯄꯗꯤ ꯃꯍꯥꯛꯁꯨ ꯀꯞꯂꯤꯕꯅꯤ꯫ ꯆꯥꯛꯀꯧꯕ ꯆꯠꯈ꯭ꯔꯒ ꯃꯃꯧꯅ ꯐꯤꯕꯝ ꯑꯃꯗ ꯍꯜꯂꯛꯄꯗꯨꯗ ꯇꯥꯊꯣꯠ ꯉꯛꯅ ꯍꯪꯉꯤ꯫ ꯀꯩꯗꯧꯔꯦ? ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ꯫ ꯅꯐꯤ ꯅꯔꯣꯜ ꯑꯗꯨꯅ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯀꯔꯤꯅꯣ ꯇꯧꯔꯛꯏꯁꯤꯕꯣ? ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯤ ꯏꯆꯟ ꯃꯆꯥꯁꯨ ꯉꯛꯅ ꯍꯥꯏ꯫ ꯏꯅꯝꯃ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯏꯄꯣꯝ ꯄꯣꯝꯕꯗꯧꯅ ꯇꯧꯏ꯫ ꯀꯞꯂꯨꯔꯕ꯭ꯔꯣ? ꯂꯟꯁꯅꯥ ꯃꯥꯗꯤ ꯃꯤꯍꯨꯜ ꯑꯃꯗ ꯍꯜꯂꯛꯂꯤꯕ ꯑꯣꯏꯕꯅ ꯈꯣꯟꯗꯥ ꯑꯗꯨꯗꯤ ꯍꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯏꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯕꯒꯦ? ꯍꯜꯂꯛꯅꯤꯡꯅ ꯍꯜꯂꯛꯏꯕꯅꯤ꯫ ꯀꯨꯁꯤꯅꯤ ꯀꯨꯁꯤ, ꯑꯩꯒꯤ ꯀꯨꯁꯤ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯕ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ꯫ ꯏꯆꯟ ꯃꯆꯥ ꯉꯛꯅ ꯃꯃꯥꯗ ꯍꯥꯏ꯫ ꯏꯅꯝꯃꯁꯤꯕꯨ ꯀꯔꯤ ꯇꯧꯕꯖꯥꯠꯅꯣ ꯏꯃꯥ? ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ, ꯈꯪꯗꯦ꯫ ꯆꯪꯂꯒ ꯍꯪꯉꯨꯁꯤꯔꯥ? ꯍꯧꯖꯤꯛꯀ ꯆꯪꯂꯨꯔꯕꯗꯤ ꯁꯝꯒꯁꯦ ꯂꯥꯛꯇꯨꯅ ꯄꯣꯏꯔꯒ ꯇꯜꯂꯛꯀꯗꯧ ꯃꯥꯜꯂꯦ꯫ ꯍꯣꯔꯦꯟ ꯑꯩ ꯇꯞꯅ ꯍꯪꯒꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯂꯟꯁꯅ ꯃꯤꯅ ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯈꯨꯝꯗꯕꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯍꯪꯂꯕꯁꯨ ꯃꯔꯝꯗꯨꯗꯤ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕ ꯃꯥꯅ ꯂꯟꯁꯅꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯪꯂꯨꯕꯗꯒꯤ ꯈꯪꯂꯦ꯫ ꯂꯟꯁꯅꯥꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ
ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯞꯅ ꯊꯦꯝꯗꯨꯅ ꯍꯥꯏ꯫ ꯁꯅꯥ ꯄꯤꯗꯦ ꯍꯥꯏꯕꯒꯤꯕꯨ ꯅꯪꯅ ꯗꯨꯛ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯥ? ꯁꯅꯥꯒꯤꯕꯨ ꯑꯩꯅ ꯁꯥꯔꯕꯁꯨ ꯌꯥꯏ ꯀꯔꯤꯅꯣ? ꯃꯤ ꯂꯩꯖꯈꯤꯗ꯭ꯔꯕ ꯑꯗꯨꯛ ꯋꯥꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯅꯪꯅ ꯁꯅꯥ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯗꯈꯤꯅꯥ ꯀꯥꯎꯈꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯅꯪꯁꯤ ꯒ꯭ꯌꯥꯟ ꯇꯣꯛꯅ ꯇꯥꯃꯟꯗꯦꯗ꯫ ꯃꯣꯏ ꯇꯥꯅ ꯀꯔꯤ ꯈꯪꯕꯒꯦ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ? ꯁꯥꯎꯅꯤꯡꯗꯨꯅ ꯁꯥꯎꯕ꯭ꯔꯣ? ꯃꯃꯥꯡꯗꯁꯨ ꯐꯅꯦꯛ ꯑꯃꯈꯛ ꯃꯣꯏꯅ ꯆꯥꯛꯀꯧꯕꯗ ꯍꯥꯄꯛꯂꯤꯕꯗꯣ ꯃꯣꯏ ꯇꯧꯒꯦ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯃꯣꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ꯫ ꯃꯣꯏꯒꯩꯒ ꯃꯔꯤꯁꯨ ꯇꯠꯅꯔꯕꯅꯤ, ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯉꯣꯏ꯫ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ, ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯌꯥꯔꯣꯏꯗꯧꯕ ꯑꯗꯣ ꯉꯥꯡꯒꯅꯨ꯫ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯆꯪꯅꯔꯣꯏꯗꯧꯕꯅꯤ꯫ ꯑꯩꯕꯨ ꯑꯋꯥꯡꯒꯤ ꯏꯆꯦ ꯑꯌꯦꯡꯕꯤꯅ ꯗꯈꯤꯅꯥ ꯍꯪꯉꯛꯂꯒ ꯀꯩꯅꯣ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ? ꯌꯥꯔꯔꯣꯏ, ꯅꯀꯣꯛꯇꯨꯗ ꯗꯈꯤꯅꯥꯅ ꯇꯧ ꯂꯩꯔꯦ, ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯅꯗꯤ ꯁꯅꯥ ꯍꯥꯞꯄꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯔꯨꯔꯤꯅꯤ ꯍꯥꯏꯕ, ꯑꯗꯨꯒꯗꯤ ꯁꯅꯥꯕꯨ ꯑꯩꯅ ꯆꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩ꯫ ꯊꯣꯏꯕ ꯇꯤꯡꯉꯛ ꯇꯧꯔꯗꯨꯅ ꯀꯥꯗꯒꯤ ꯄ꯭ꯔꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯜꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨ ꯗꯈꯤꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯗꯤ ꯂꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯖꯥꯎꯊꯣꯏ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯆꯜꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯅꯤꯡꯉꯥꯏ ꯀꯟꯕꯤ, ꯋꯥꯈꯜ ꯊꯦꯟꯕꯤ ꯂꯟꯁꯅꯥ ꯃꯍꯥꯛꯅ ꯃꯕꯨꯡꯕꯨ ꯍꯦꯛꯇꯃꯛ ꯆꯩꯗꯨꯅ ꯇꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯑꯃꯁꯨ ꯍꯧꯈꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯨꯛ ꯂꯥꯛꯂꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯗꯨꯅꯤ, ꯂꯥꯏꯕꯛ ꯃꯥꯅꯕꯨ ꯊꯤꯅ ꯇꯝꯂꯛꯂꯕꯗꯤ ꯊꯩꯗꯨꯅ ꯆꯦꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯡꯖꯨ ꯅꯨꯡꯁꯥ ꯀꯌా ꯈꯥꯡꯗꯨꯅ ꯃꯆꯜꯒꯤ ꯅꯤꯡꯕꯗꯗꯤ ꯊꯨꯡꯍꯜꯂꯒꯦ ꯈꯟ ꯖꯥꯎꯊꯣꯏ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯨꯝ ꯁꯥꯕ ꯆꯠꯄꯗ ꯌꯨꯝꯊꯛꯇꯒꯤ ꯇꯥꯔꯛꯄꯗꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯌꯩꯗꯨꯅ ꯇꯥꯈꯤꯕꯅ ꯈꯨꯗꯛꯇ ꯀꯟꯕ ꯉꯝꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯌꯣꯟ ꯁꯅꯥꯃꯥꯗꯤ ꯑꯉꯥꯎꯕꯤꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯍꯥꯛ ꯍꯤꯛꯅ ꯀꯞꯄꯤ꯫ ꯄꯥꯎ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯟꯁꯅꯥ ꯃꯉꯣꯟꯗꯁꯨ ꯇꯝꯂꯨꯔꯦ꯫ ꯂꯟꯁꯅꯥ ꯄꯥꯎꯗꯨ ꯊꯥꯖꯕ ꯉꯝꯗꯦ ꯄ꯭ꯔꯞ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗ ꯃꯍꯥꯛꯅ ꯈꯣꯡꯒꯨꯜ ꯇꯥꯔꯣꯏ ꯍꯥꯏꯔꯤꯕ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯏ꯫ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯒꯗꯤ ꯎꯔꯦ, ꯇꯥꯔꯦ ꯃꯅ ꯀꯞ ꯂꯥꯎ ꯇꯧꯔꯤꯕ, ꯁꯨꯃꯥꯡꯗ ꯇꯤꯜꯂꯤꯕ ꯐꯤꯉꯨ ꯁꯦꯠꯄ ꯃꯤ ꯃꯌꯥꯝ ꯑꯗꯨ꯫ ꯂꯟꯁꯅꯥ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯏ, ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯂꯤ, ꯇꯞꯂꯤ ꯃꯈꯣꯡ ꯑꯗꯨ ꯍꯩꯔꯪ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯌꯣꯟ ꯁꯅꯥ ꯂꯟꯁꯅꯥ ꯎꯕꯗ ꯍꯦꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯁꯦ ꯍꯧꯒꯠꯂꯣ, ꯏꯕꯦꯝꯃ ꯂꯥꯛꯑꯦ꯫ ꯅꯪꯕꯨ ꯏꯕꯦꯝꯃ ꯁꯥꯎꯕ ꯐꯅꯕ ꯃꯥꯒꯤ ꯈꯨꯗꯣꯞ ꯁꯥꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ꯫ ꯁꯦ ꯍꯧꯒꯠꯂꯣ ꯃꯈꯣꯏ ꯇꯥꯆꯧ, ꯏꯕꯦꯝꯃ ꯂꯥꯛꯑꯦ꯫ ꯂꯟꯁꯅꯥ ꯃꯕꯨꯡꯕꯨ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯧꯏ꯫ ꯇꯥꯆꯧ, ꯂꯟꯁꯅꯥ, ꯅꯣꯏ ꯇꯥꯆꯧꯁꯦ ꯇꯣꯛꯈ꯭ꯔꯦ, ꯅꯪꯅ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣ, ꯑꯩꯅ ꯍꯧꯗꯣꯛꯄꯗꯤ ꯃꯍꯥꯛ ꯇꯥꯗ꯭ꯔꯦ꯫ ꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣ, ꯅꯪꯕꯨ ꯁꯥꯎꯕ ꯊꯦꯝꯒꯦ, ꯁꯥꯎꯕ ꯐꯍꯟꯒꯦ ꯍꯥꯏꯔꯝꯕꯅꯦ ꯅꯪꯒꯤ ꯇꯥꯆꯧꯗꯣ꯫ ꯂꯟꯁꯅꯥꯅ ꯇꯥꯆꯧ, ꯀꯩꯅꯣ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯇꯥꯆꯧ, ꯁꯦ ꯍꯧꯒꯠꯂꯣ, ꯑꯩ ꯂꯥꯛꯂꯦ, ꯅꯪꯒꯤ ꯅꯆꯟ ꯂꯟꯁꯅꯥ ꯂꯥꯛꯂꯦ, ꯑꯩ ꯁꯥꯎꯕ ꯐꯔꯦ꯫ ꯁꯦ ꯍꯧꯒꯠꯂꯣ ꯇꯥꯆꯧ, ꯑꯩ ꯂꯥꯛꯂꯦꯕ, ꯑꯩ ꯁꯥꯎꯗ꯭ꯔꯦ ꯇꯥꯆꯧ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯅꯆꯥ ꯑꯄꯤꯛꯄꯁꯤꯒ ꯑꯩꯕꯨ ꯀꯅꯥꯅ ꯁꯤꯟꯅꯕꯤꯔꯝꯕꯒꯦ? ꯆꯠꯀꯗꯕ ꯂꯝꯕꯤ ꯌꯥꯝꯅ ꯋꯥꯠꯂꯤꯌꯦ, ꯑꯩꯕꯨ ꯏꯊꯟꯇ ꯀꯔꯝ ꯑꯁꯨꯛ ꯁꯥꯡꯕ ꯂꯝꯕꯤ ꯑꯁꯦ ꯂꯩꯇꯣꯝ ꯀꯔꯝꯅ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯑꯩ ꯉꯝꯂꯣꯏꯌꯦ, ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ, ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯣ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯣ꯫ ꯂꯟꯁꯅꯥ ꯃꯕꯨꯡꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯇꯥꯆꯧ, ꯑꯩ ꯂꯥꯜꯂꯦ ꯇꯥꯆꯧ, ꯑꯩ ꯌꯥꯝ ꯂꯥꯟꯖꯔꯦ꯫ ꯃꯇꯨꯡꯗꯗꯤ ꯑꯩ ꯗꯈꯤꯅꯥ ꯌꯥꯝꯗꯦ ꯍꯥꯏꯗꯅ ꯇꯥꯆꯧꯗ ꯁꯥꯎꯔꯔꯣꯏꯌꯦ, ꯑꯩ ꯁꯥꯎꯔꯔꯣꯏꯌꯦ ꯇꯥꯆꯧ꯫ ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ, ꯑꯩ ꯂꯥꯜꯂꯦꯕ꯫ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯆꯥꯛꯀꯧꯕꯤꯗꯣꯏꯅꯣ?
ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯅꯪ ꯈꯛꯇꯅꯤ ꯑꯩꯕꯨ ꯀꯅꯥꯅ ꯅꯧꯊꯤ ꯁꯟꯖꯗꯣꯏꯅꯣ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯦ ꯇꯥꯆꯧ ꯅꯪ ꯍꯜꯂꯛꯑꯣ ꯑꯩ ꯂꯥꯜꯂꯦ ꯇꯥꯆꯧ ꯇꯥꯆꯧꯅ ꯄꯤꯕ ꯗꯈꯤꯅꯥꯗ ꯌꯥꯝꯗꯦ ꯍꯥꯏꯗꯅ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯥꯛꯀꯧꯕꯤꯔꯝꯈꯣ ꯇꯥꯆꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕ ꯈꯨꯗꯣꯜ ꯑꯗꯣ ꯇꯥꯆꯧ ꯍꯔꯥꯎ ꯑꯃꯨꯛ ꯇꯨꯅꯧꯖꯒꯦ ꯇꯥꯆꯧ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯔꯝꯈꯣ ꯑꯩ ꯂꯥꯜꯂꯦ ꯇꯥꯆꯧ ꯄꯨꯟꯁꯤꯅꯤ ꯑꯁꯤꯕ ꯃꯍꯥꯛꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯑꯁꯨꯛ ꯇꯦꯟꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯅꯤ ꯀꯅꯥꯅ ꯁꯦꯜ ꯄꯥꯏꯕ ꯀꯅꯥꯅ ꯂꯥꯏꯔꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕ ꯃꯍꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯂꯥꯏꯕꯛꯀꯤ ꯕꯤꯙꯤꯅꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯛꯄ ꯀꯅꯥꯅꯁꯨ ꯈꯪꯂꯨꯕ ꯎꯔꯨꯕ ꯉꯝꯗꯦ ꯅꯪ-ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯦ ꯃꯆꯜ ꯐꯥꯎꯕ ꯑꯣꯏꯕ ꯐꯪꯖꯔꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯌꯥꯎꯖꯗꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯂꯥꯏꯔꯕ ꯃꯕꯨꯡ ꯑꯗꯨꯒꯤ ꯃꯆꯦ ꯃꯆꯜ ꯐꯥꯎꯕ ꯑꯣꯏꯕ ꯐꯪꯕ ꯅꯠꯇꯦ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯉꯁꯤꯗꯤ ꯇꯟꯁꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯕ ꯃꯕꯨꯡ ꯑꯗꯨꯒꯤ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯕꯨꯡꯕꯨ ꯅꯤꯡꯁꯤꯡ ꯀꯞꯇꯨꯅ ꯃꯍꯥꯛ ꯃꯄꯤ ꯀꯪꯗ ꯆꯥꯛꯅ ꯅꯤꯡꯉꯝꯗ ꯂꯦꯟꯈꯤꯔꯝꯃꯤ